Laibaki irang asina maram oiduna matam kuina school chuti thadokpiruraba matungda school karagani haina notice ama thorkpadagi mairoi kaya ama hayengdi lairik tamba phangjarani khanduna routine khanba loiraba matungda amuk ngasai thokiba order adu chanararoi nahona thokpa order amagi matung ina numit nini amaga susuti thagani haina lauthorakpadagi kaidongai lairik tamba phangani kaidongai school satpa phangani phangloi haina khangdana leiriba mairoi chamamnaraba sing asi internet thiba romda oina mai onsinakre Globalization gi oina lakliba impact asi phangkraba digital era amada hingliba lamdam asigi miyoi sing asida lainga ki maikeidagi internet thingbagi kumai asi ka hena toiba amasung matam ka hena sanglakpasina maram oiduna leiriba miyoi sing asigi maikeidagi su magi ngamjaba hiramda changsinnaduna internet service asi fangnaba hotnari karigidi fangfam thokte internet service asi su leiriba lamdam asigi constitution na piriba right amagi manungda chalibani ngasi maksu nahan Genevamda thokiba yamna nungaitaba thawdok aduda chenariba terroristing adubu faduna chapchaba phangpham thokpa dandi adu pidriba fawba chara hengani haiduna chara henbaki khongsang ngasi su lepa leitana adumak chathari nakalama romda handak ruling MLA amasung minister singi oiba famkiba mifam aduda lawkiba warep sing adu numit tareni gi matam thakibanina numit tareni gi oina khongjang handokani haiduna handokluba Cocomi su amukasu hanna anauba khongjang kara lauthokuna khongjang changsinba hokre masida Laibaga sigi Union Home Minister oiriba Amit Shah asi Manipur gi miyoi khudingmakna boycott tauba amasung lamda masida lairiba state amasung central gi oiba government institutions sing asi thingjinba haiba khongjang asi changsingani haina phongtukli nakalama romda lenga ki maikeidagi su thamkiba numitare ni ki matam adu loikibaga loinana wafam khara press meet kauduna phongdorakli press meet aduda phongdorakiba wafam asi samsamna hairabada handak MLA minister ruling gi oiba kangbu sing asina punsinduna famkiba mifam aduda warep khara lauduna center de taksin kiba adu maduda yaukiba point sing adu loinamak thabak to onthoraktaba taragasu oina mani di onthorakli banina thabak su tawdabadi natte maram aduna sarkar gi maikeidagi yamna kanna hotnari miyam sing khongjang sangsin bidanaba amasung matam khara ngaibinaba haibo wafam asini wafam asi laklabanina nahan lainga ki maikeidagi lawkiba warep sing point sing adu adomadong gi mitmangda ubiriba asini masida karamba point sing fulfill tawrabage karamba sing thabak to ontoklabage lainga ki maikeidagi thanglakliba khongtang asi aikoina pentokningai oirabra aikoina accept tawba yarabra natagana yadribra haibadu yengbinasi ihana hanbagi handak tampaki oiba police station taruk amada nahounana afaspa impose tawsilakpa asi central government ki maikeidagi masibu khudakta thabak oina ontoktuna yengsinbinabagi damakta phongdokiba wafam aduni hairiba point asida number 2 gi asida iriba wahaising asi adomadomnasu adumak yengbiu aigi oinadi kitang chamamnaba amadi leire adubu hairiba point asigi meaning asi nauna tampaki police station tarukta afaswa thamjilakriba asi lautok piu haiba oiba taragadi ngasi fawba numitare nigi matam hendoklaba asi fawbada handokpagi oiba wafam amata leite aduga point asida iriba immediate effect ta review tawbiu haibagi review gi oiba process adugi matangdagidi ekoi khangdra review tawribra natragna tawdabra haibadi haiba ngamde adubu handokpiu haiba oiba taragadi numitare ni helaba fawba deadline hendoklaba fawba masi fawba hendoktri maram aduna hairiba point asi mathabak to ontoraktre haina lawjare matangi asidana aikogi nahangi ziriba ambi oina thokiba thawdo aduda chamjaraba thawai taruk angang phawwa yauna hatkiba maduda chenaba cookie militant sing makoigi matakta mass operation chathaba haiba wafam asini hairiba point asigi oinadi laingaki maikeidagi hauzik asi combing operation chathaba chenariba miyosing adubu thiba humbagi thorom asi haure haiba wafam ama phongdorakre maram aduna masigi oinadi thabak paikhatle haina lawduna kayamuk yamna effective oigadawribage haiba kayamuk yamna kumang sasingadawrige haiba aduda oina yengbinarasi aduga hairiba number 3 gi point asida atopa wafam makakna masida phongdokliba wafam asi to start mass operation against the cookie militants responsible for the killing of innocent women and children haibani masida kogi military crackdown gi oiba wafam amakanna phongdoknariba aduga yamna khenai military crackdown amasung mass operation asi yamna chawba khenaba khara lei maram aduna hojik lamdam asigi miyoi kharana hairiba militant sing asigi mathakta military crackdown operation haure haiba wafam sing phongdoktuna lana lamjingbagi mawang amada tawriba asi
ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯒꯤ ꯄꯣꯏꯟ ꯑꯁꯤꯗꯅ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯝꯖꯔꯕ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯑꯉꯥꯡ 3 ꯃꯈꯣꯏ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯗꯦꯠ 7ꯒꯤ ꯅꯕꯦꯝꯕꯔ 7, 2024ꯒꯤ ꯑꯍꯤꯡꯗ ꯃꯥꯔ ꯅꯨꯄꯤ ꯑꯃ ꯍꯥꯠꯇꯨꯅ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯏꯇꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯧ ꯁꯨꯗꯨꯅ ꯂꯩꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ 3 ꯑꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯗ ꯈꯨꯠꯁꯤꯟꯅꯗꯨꯅ ꯊꯤꯒꯠꯍꯟꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ FIR ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯕ꯭ꯂꯤꯀꯦꯂꯤ ꯊꯥꯗꯣꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯄꯣꯏꯟꯗ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤꯕ ꯃꯇꯝ ꯑꯗꯨ ꯍꯦꯟꯗꯣꯛꯂꯕ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯎꯊꯣꯛꯇ꯭ꯔꯤ꯫ ꯄꯣꯏꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯍꯥꯟ ꯐꯝꯈꯤꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤ MLA ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯇ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ 8ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯍꯧꯖꯤꯛ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯁꯤ ꯊꯤꯖꯤꯟꯕ ꯍꯧꯔꯕꯅꯤꯅ ꯃꯈꯣꯏꯅ ꯐꯪꯂꯛꯄ ꯐꯥꯏꯟꯗꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯑꯗꯨꯃꯛ ꯑꯣꯟꯊꯈ꯭ꯔꯦ꯫ ꯃꯊꯪꯗ ꯍꯥꯏꯈꯤꯕꯁꯤ ꯃꯊꯛꯇ ꯊꯝꯈ꯭ꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ NDAꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒ ꯇꯥꯟꯅꯗꯨꯅ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯄꯣꯏꯟꯠ ꯑꯁꯤꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝꯅ ꯏꯪ ꯆꯤꯛꯄ ꯁꯥꯟꯇꯤ ꯍꯟꯖꯤꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯅꯝꯕꯔ 8 ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯏꯟꯠ ꯑꯁꯤꯅ ꯅꯍꯥꯟ ꯈꯣꯏꯆꯥꯎꯅꯔꯕ ꯃꯤꯌꯥꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ MLAꯁꯤꯡꯒꯤ ꯑꯣꯏꯕ ꯃꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ, ꯄꯣꯠꯆꯩꯁꯤꯡ ꯊꯨꯒꯥꯏꯕ, ꯍꯨꯔꯥꯟꯕ ꯃꯁꯤꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕ ꯃꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯤꯒꯦꯜ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯣꯏꯟꯠ ꯑꯁꯤꯃꯗꯤ ꯊꯕꯛꯇ ꯑꯗꯨꯃꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯈꯤꯕꯁꯨ ꯃꯁꯤꯒꯤ ꯄꯣꯏꯟꯠ ꯑꯁꯤꯅꯤ꯫ ꯃꯤꯐꯝ ꯑꯗꯨ ꯍꯦꯛ ꯐꯝꯈꯤꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯁꯤ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯉꯥꯛꯄ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯋꯥ ꯂꯥꯎꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁꯟ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 90 ꯍꯦꯟꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯂꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨꯒꯤ ꯄꯣꯏꯟꯠ ꯅꯝꯕꯔ 8ꯇ ꯌꯥꯎꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯒꯤ ꯃꯌꯨꯝꯁꯤꯡ ꯊꯨꯒꯥꯏꯕ, ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯅꯆꯤꯡꯕ ꯃꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯑꯗꯨꯃꯛ ꯐꯥꯒꯠꯈ꯭ꯔꯦ꯫ ꯄꯣꯏꯟꯠ ꯅꯝꯕꯔ 2ꯗ ꯌꯥꯎꯔꯤꯕ ꯑꯄꯁꯄꯥ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯟꯗꯣꯛꯇ꯭ꯔꯤ꯫ ꯅꯝꯕꯔ 3ꯗ ꯌꯥꯎꯔꯤꯕ ꯆꯦꯟꯅꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯐꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯥꯁ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯄꯣꯏꯟꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3ꯒ ꯂꯣꯏꯅꯅ ꯃꯈꯣꯏ 6 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯀꯦꯁ, ꯃꯥꯔ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ, ꯁꯥꯏꯇꯣꯟꯅ ꯂꯧ ꯁꯨꯗꯨꯅ ꯂꯩꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯕꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ FIR ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯃꯁꯤ ꯑꯃꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯅꯝꯕꯔ 5ꯇ ꯌꯥꯎꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ 3 ꯑꯃꯁꯨꯡ ꯅꯨꯄꯤ 3 ꯃꯈꯣꯏ 6 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯁꯤꯃ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯦ꯫ ꯔꯨꯂꯤꯡ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯂꯧꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ 5ꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 3 ꯑꯃꯗꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯂꯦ ꯑꯗꯨꯒ 2 ꯑꯃꯗꯤ ꯑꯣꯟꯊꯣꯔꯛꯇ꯭ꯔꯤ ꯍꯥꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯋꯥꯐꯝꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ 3 ꯑꯃ ꯑꯣꯟꯊꯣꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯁꯨꯛꯇꯧ ꯇꯧꯔꯛꯇꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯄꯣꯏꯟꯠ ꯈꯔ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯂꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯄꯣꯏꯟꯠ ꯅꯝꯕꯔ 6ꯇ ꯌꯥꯎꯔꯤꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯅꯣ ꯍꯧꯖꯤꯛ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯂꯧꯈꯠꯀꯗꯧꯔꯤꯕꯁꯤ, ꯂꯧꯈꯠꯂꯒꯅ ꯀꯅꯥꯒ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯕꯒꯦ? ꯂꯩꯉꯥꯛꯄꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯊꯝꯈ꯭ꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯑꯃ ꯑꯣꯟꯊꯣꯔꯛꯂꯕꯅꯤꯅ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯇꯞꯅ ꯑꯣꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯅꯤꯅ ꯌꯥꯅꯤꯡꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯪꯒꯗꯕ ꯋꯥꯍꯪꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯗ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ
ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈ꯭ꯔꯤꯕ ꯔꯤꯖꯣꯂꯨꯁꯟ ꯃꯈꯣꯏꯅ ꯊꯝꯈ꯭ꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯥꯝꯂꯤꯕ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯕ꯭ꯔꯥ ꯃꯁꯤꯕꯨ ꯌꯥꯅꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯁꯤꯅꯤ ꯊꯥꯈꯤꯕ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯔꯤ ꯂꯩꯕꯒꯦ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ